Maroiba pau Manipur da awan ba chawkhat khunai ma purakpada NPP na choba thodang lo bangamgani habigi thajabalai haina NPP gi Vice President Irengbam Hemochandran haikre. Civil Service Exam thana ba sem sariba singi state government amasung ALS Imphal na Super IS 200 ta scholarship coaching gi khudong chaba piragani haire. Ing tappa nungsi chana na lemina na bahona bada CSO sing amasung political party khudimang na khudong chaba thodang lomina si haina UPF ki President Rupachandra na phongdokre. Amade PWD na paikhatpa sangsad tagi technopal taba lambi ki package 3 gi widening and improvement gi bidding process ministry na kakthatre haire. Kurunjari ISTV pau miyang tabi bising butaram na uchari hozik pau santong na pisari. Regional platform ama oiriba One North East ONE asigi makada North East apunbagi oiba kholau ama punna lauminarabade Delhi na ekhoi gi wakat soidana tagani haibagi thajabalai haina National People's Party gi National Vice President oina hablaglaba hanagi Minister Irengbam Hemochandran haikre. Ngasi Imphal da thorakiba Hemochandran makha taraduna corner sangmana luchingba National People's Party asi mahakna su yamna pamjaba party amani lamdam asigi leiriba political gi khongchat asida North East apunbagi oiba vision amaga loinana Buthorakliba One North East ONE haiba regional gi oiba party asida yaurabade Manipur gi oiba matam gi issue kaya pukhatpada chauna mateng oigani haibagi wakalonda party asida yaubane mahaki oinadi handak mahakna NPP da yauraklibasi political gi anauba mayon amane hauzik lamdam asigi tangdu leita draba phibam asi khajiktang chumthokpada amade ing tappa purakpada mateng oigadra haibagi wakalonda NPP gi party asida yaubane Manipur da awonba chawkhatpa khunai ama purakpada NPP na soidana achauba thodang ama lobangam haibagi thajabalai haiki Ima lebak Manipur gi akoigi kahayta sengaba akoigi imagi Manipur imagi yogjarakpa matamda aingonda thamoida phawjariba wakhalse hojikti akoi loinamak politics ki wanate amagi wanate platform gadi any platform logiro yai adubu akoi Manipur se ongtangdi hanagi tangu laitaba yam peaceful loiba afaba sana leba Manipur do oina na hotnabada araibadi nate araiba pot nate akoina aina haijariba se adubu mayam loinana ayona ma wakhatana ma loinana tawmnabagi wakhanduda ai lakse Civil Service Exam thana ba sem sariba singi state government amasung ALS Imphalna Super IS Chanida scholarship coaching gi khudong chaba piragani haina Managing Director ALS IS Delhi Jozo Matthew na haikre Emoles Hotel da Bangthokpa Paugi Mifam Amada Managing Director ALS IS Delhi Jozo Matthew na haikibada Manipur government na ALS Delhi ga khusham naduna ALS Imphal haina leibak asigi civil service exam gi sem sabagi coaching pibada achauba thodang loriba ALS Delhi gi makhada Imphal da coaching class horagani Government na coaching asigidamak IS oinabagi civil services exam thanaba sem sariba singda scholarship piraga coaching gi khudong chaba pinaba khongthang asi paikhatpani masing mathakta LS ki maikaidagi shu ahenba sit haplaga mahairoi hena coaching asida yawba phangnaba honagani Imphal da oigadoriba coaching center asida Delhi da leiriba faculty sing laklaga takpi tambigadabani masina civil service thanabagi sem sariba singda state service ke exam gi mawonga manaba oibana state service thabada su hena khudong chaba oihengani haiki Those who are preparing for this exam, if it's in the syllabus for civil service exam and the syllabus for the state service exam is by and large the same coaching, the same information, the same material is useful for the Manipur PCS exam also. So ultimately those who are participating in this program, those who are getting selected through the scholarship exam, they will be benefited in the state service exam also. That will be a big bonus for them. If you look otherwise also, those who are clearing the Manipur PCS exam are those who are seriously preparing for IAS exam. So this is a big benefit for all of them.
lamdam asida mahusagum ing tapa nungsi chanana laiminana honabada tongan ba CSO sing amasung political party khudingmakna thaudang lomina si haina United People's Front UPF Manipur gi president Nongthombam Drupachandra nangasi December 8 dagi hauraga mathang chahi ke January 8 phauba tha ama chupna aikhoi amuk khuntaklaroi si haiba wakalon makada National Reconciliation Month Manipur Press Club ta hudokpagi thorom da haikre Haudopagi Thoramatuda CSO Singilu Chingba Kaya Amadi Akang Ahi Kayana Sarukyaki. President Drupachandra Namaka Taraduna, Manipur gi Wang Madalariba, Assam, Tripura, Meghalaya na Chingba Mapam Singda Suchatuna, Aikoi Amata Oina Punsinaba Thorum Kaya Pangtokane. Manipur gi Wang Mada Pangtok Luraba Matungda, Manipurda Amuk Halaktuna, Bike Rally na Chingba, Aikoi Amuk Kuntak Laroi Si Haiba Pauzel Puba Thorum Kaya Pangtokane. UPF Manipurna Landamasida Tangdu Laitana Ingna Chikna Laina Bhotnaduna Lakle Political Party Singnasu Tangdu Laitaba Ing Tapalamdam Ama Oina Bathaudang Lobiu Haiki Manipur da lairiba tongal ba civil society mayam sina akoi chingtam khaidana akoi Manipur se amu ana akoi santi porak na bigitam boda akoi chingtam gi missing unadana kan honajari Sugumbo Tanzania Manipur lairiba tonga political leaders singasu magi political parties sing aduda akoi koksanara kanda akoi kamai toraga Manipur se amuk ana akoi punna santi ona porakadege haibo adusu political party mi singasu adugumbo khodong sabe lomina narba akoi UP ke mai kade apel se tawjari ana tamjari India government ke Ministry of Roads, Transport and National Highways na chahi lisingani kungamari kungamanga gi makada Engineering, Procurement and Construction Mota State Government ke PWD na paikhatpa Sangsad ki Technopal Taba Lambi ge Package 3 ge Widening and Improvement ge bidding process Ministry na kaktat kre. Nauna tender taunaba khanghalakle haire. Hiramasigamari Lainana Ministry of Roads, Transport and Highways Government of India gi Assistant Executive Engineer North East Region Mahendra Kumar na Koreandam amathokre. Ministry na thokpa Koreandam aduna Sangsad ki Technopal Taba Lambi sembage Package 3 ge bidding process adu chatnararoi. Mamangda thokiba request for proposal gi yauriba clause singi matung ina nauna bidder sing kaunaba khanghalakre loinana mamangi bidding process ta yaukiba bidder singna thamkiba bid security adusu handok lagane mari lainaba bidder na Manipur gi Public Work Department ke Chief Engineer ki office ta gi lokshin ba yagani haire Sangsad Technopal Package 3 80 kilometer nifugani sangba double lane oigadabane lambi asigi with value na crore chamri kungamapan dasmik mapan nipane tender aduda agency amadi contractor taraga humdoina bidder sing oiki haire August tara ke nithoi da pangthokiba tender aduga mari leinana Ministry ge Evaluation Committee na bidder singe technical bid sing adu evaluation tauke maduda bidder ane MS JKM Infra Works Private Limited amasung MS Alone Infra Private Limited pu technically non-responsive bidder ni haina lauthoke Tender asi financial bid hangdokpa matamda Neeraj Cement Construction Limited na schedule rate adudagi chada nifuga taret dasmik ahum tana bidding tawrakhibane masina crore chamri kungamapan dasmik mapan nipan changna semgadaba lambi asi crore chani kungatareta semba ngamgani haina bid tawrakpa oikhi haire Senpham asida lambi semlakpada quality da compromise tawrakpa yaba lakpadage ministry na bidding process adu kaglakhiba oigani amuk hana tender kauraga quality leina lambi shemhanana ba lokhalakpa khongthang oigani haina paugi source amana hairi ngasidagi hauduna numit humni chupna chathagadaba North East India International Conference on Innovation in Science and Technology 2025 ngasidagi Manipur University ki court hall da haudokre Pangthokliba International Conference asina scientific advancement da anoba wakalol kaya puthokpada chauna mating piragani haina Professor N Lokendra na phongdokre Manipur Institute of Technology na sinduna pangthokpa International Conference haudokpagi thoramaduda Professor N Lokendra na makataraduna North East asi renewable energy ki potential yamna marang kaibada natana bioresource ta su hotspot zone oi maramaduna saruk yariba scientists researchers amade
academiciansingna ningthina khana nainaduna technical advancement hub amasu oiriba North East kidamaktasu anauba wakalol kaya international conference asina piba ngamba oisanu haiki. I would like to appeal to all the participants to use this opportunity to question the established assumptions, to break and to push back the established boundaries of different areas of say, specializations, so that the solutions, the ideas that they will bring about will help in the solutions of varied problems that the region and of course the whole country as a whole is facing. International Conference asibu siliba Organizing Committee gi co-convener Dr. Rajiv Rajkumar International Conference asida puna paper chamaga kuntha taruk pathokpaga loinana virtual gi khuthangda laiba kayada gi delegate singna saruk yari maroina nauna research toriba PG scholars singda makhoida leijariba anoba wakhalol kaya sing adubu uthok janabagi platform ama piba conference amani haiki. International or conference no research even PhD scholar even academician platform conference research field publication exposure Haukiba November kunga mangadagi hauna chatharakpa Unite to End Digital Violence Against All Women and Girls Haibatimda Women Convention in Observation to 16 Days of Activism Against Gender-Based Violence ki thoram ngasi numit taraga mangani shuba numit oina Palace Compound da leiba iboyama sumarngila sanglenda pangthokpa thoram aduda mafam kayadagi lakpa nupi luchingbi amade mioi kayana saruk yakhi Thoranga Mari Lenana, United Women's Rights Defender ki member Oiribi Katrimayum Sapnana, Thoramasi Chahi Kudingi Pangtok to Nalakpa Thoram Amakakne, India ki Manungda Manipur da Su Nupi Angang Singda Chatha Bamiot Minegi Chang Asi Wang na Lady. Masi Tingnaba Kongtang Amadi Kolau Kaya Laurabasu, Kanaba Mapung Pana, Pangan Bangamdre. Asigum Nupi Angang da Chatha Bamiot Mine Asi, Matam Aduki Pali Belengak Adunasu, Crime Tauribamio Sing Aduki Matakta Chap Jaba Kongtang Lokatabana. Asigumba crime asi akiba amata yautana makatana jatha hanbada chauna mateng pangli haiki duga kui da bida akhoi gi ya school da advocate amagi loina bi Dr. Rita Rimstad physiotherapy gi Dr. oina leramba asigi langna langba hoji foba puthokta ba asi akhoi yam pen da ba fawi aduna Manipur da pi angang da chatharibo miot minai sing ase akhoi punna singminna hawra si haibagi pandam da akhoi na sigi women convention asi pang Cine Writers and Playwright Forum Manipur na Sindhuna Film Forum Manipur gi Shine of Degi Thoram Major Khulda leba Manipur Press Club ki Loktak Hall da pang thokre ngasi gi thoram adu da Film Forum Manipur gi Chairman Khangembam Kuleshwarna Hauzik Manipur gi film sing asi karamba status da lairiba gi haibasi ekhoi punna khana nainaba gi matam oire Manipur film na noma gi hantharakpagum tauriba si Manipur gi culture asi western culture na hena Manipur film da Manipur Mami Tarak Padagini, Nauna film Gilamda Kongdarakliba filmmakers sing amadi artists sing da honesty oiraktaba discipline walakba sisu film hantaraknaba maram amane film aman number loiraga premiere show utpada film forum da invite torokpagi mahutta film gi mahurat numitta oina invite tawbirau maduda film aman number gi chana kanglon kari hapaya de haibadu kharada oirabasu tana hoba phangani haiki अखोई फिल्म की क्वालिटी फिल्म की स्टेटस से कोई हम फराक खंगरे मसी कराई देगिनो है दा अखोई कल्चर से मांगथरपा अखोई कल्चर से प्रिजर्व तौनबो होनबदा सोनबा अदुगा मेजॉरिटी ओइतबा सिदगी अहोंबा कल्चर अदगी मपालमदगी लाको इन्फ्लुएंस तब कल्चर सिंसन डोमिनेट तौना फिल्म द ममी तारपा लोन्यांगी मतंग से yam yawe jisi yam yawe sumtho haidena khona review da marking torongani hoi haiga sumthor tan dum utkhiba yam yawe sini akoi gi film tawbiri be singsida honesty leitaba sigi khudamni akoi film tawri be singse akoina
ꯊꯝꯃꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄꯤꯔꯒꯗꯤ ꯃꯁꯤ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅ ꯈꯜꯂꯦ Bosem gi lairik namnabagi chegi wathoka mari lenana High Court of Manipur na order tawkhraba che Bosem na lokshinanaba court ki order amana khangankrai Ms-Istv margin print and advertising na petitioner oiraga Board of Secondary Education Manipur amadi atopa ahumna respondent oiduna High Court of Manipur da tharakiba petition ama court asigi Justice Eguneshwar Sharma gi bench da hearing chathakre Bosem na lisingani kungamanga kungataruk ki academic session gi oina lairik namnanaba amadi answer script oinaba je supply taunaba chahi asigi September 12 da thokiba tender notice aduda bidder mari lakpagi manungda Petitioner Ms-Istv margin print and advertising bu bidder L3 oina October kungamari da thokpa order amana contract award tauke order adubu atopa bidder oikiba singnaraduna court ta petition tharake petition aduga mari leinana court na interim order pass tauduna Bosem na L1 L2 L3 da jab manana yenthoknaba pukhalakiba proposal adu L1 gi maikaidagi yadabadagi interim adu vacate tauke Petitioner oriba L3 gi council gi maikaidagi L3 na supplier dagi lupa crore ama dasmik ama mangagi che order tawkibaga loinana supply tawgadoriba che sing aduda Bosem gi logo watermark tawkhre jahi asigi November 18 ta Bosem gi secretary na petitioner da pirakhiba Gerol amana October 13 da thokiba order adu committee gi ayaba yaudana thokiba oibana matam khara chanararoi hairake masigi matung December 3 da work order adu kakle haina secretary na issue tawba Gerol ama December 3 da phangke Work order ka kibadugi chapchaba maram petitioner da khangalakhiba laikide hainasu thamke makata na hairi bethabak asigi damak chawraba senpham ama thadakre L1 amasung L2 bu technically complete bidders ni haina September 8 gi order adusu kakpinaba pre tawke Bosem gi council ki maikaidagi L3 da contact pikiba tender process aduda asoiba aranba kaya yauramba amade tender committee gi ayaba yaudana award tawrambadagi contract adu kakhibani haina thamke court na nakalani maki warol tarba matung amade mairoi singi yenglaga lisingani kungamanga gi October 13 da thokiba order adugi matung ina petitioner na chancelloraba che sing adu Bosem na lokshina na bakhanganke makata na matter sida interim order ama pibina ba tawrakiba prayer adu thasi gi tang tarada khananaba matam lepki All Manipur recognized Private Schools Welfare Association Imphal na sinduna pre-board exam mai pak na pangthokraba matung ngasidagi hauduna ahanba oina Council of Higher Secondary Education Manipur na loba higher secondary exam thagadoriba mahiroi singda class 12 exam gi hek mangoina na pangthokadaba pre-council exam lisingani kunga taruk ngasi December 8 dagi hauraga lagliba tang kungani thoi phauba pangthokpa hokre ngasi ahoba numita tongan ba exam center singda mahiroi lising kayana saruk yaduna ingna chikna exam pangthokhibaga loinana association asigi president amadi secretary na luchingba tongan ba timmanga na exam center singda koina chatuni yengsinkre Yangsin Khongchat aduga mari lenana association ki president L Joy Khumana mahiroi singi academic career da kharadang oirabasu mateng pangna bagi wakalonda All Manipur recognized Private Schools Welfare Association silang duna pangthok liba pre council exam asi tek ta kaidana asoyangam yaudana pangthok pa yahanna bagi damak kanagumba lup amatana ban general strike na chingba sing tawbidana ba amade exam laiba numit chingda athingba thambidana mai pakna mateng pangbi hairi St. Stephen Higher Secondary School Hiang Thangi Principal L. Jayant Kumarna pre-council exam asi pangthokpana mahiroi singna lairik paningbaki chang wangbada natana akiba yaudana higher secondary exam da mai pakna saruk yapa ngamgani Manipur da lairiba government aided amadi private school khuding nasu pre-council exam asida ayamba saruk yabiduna mahiroi singi tungi career sembada achauba thodang lawgadoriba exam asi lanthokpa ngamnaba honaminasi haiki Hayang council thagada question ki design, question ki pattern, mark ki mong sila sila mayam sila do makoina fazana fulfill oigani habise koi ki thajani koi ki yaubi rakpasu yaba yenhu liba koi ki school singsu high exam se join to biduna angang singbu tungda akado hena apabat sata puthokun amena ba makoi yam line se bang amena ba
ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯗꯤ ꯆꯤꯟꯖꯩ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ ꯍꯥꯏꯅ ꯂꯧꯖꯔꯤ PMJSY की टेंडर पांगथोक्तना थंबना चिंगी मफमसिंगदा चथोक चसिंदा हेना खुदोंग चाहंद्रे अथुबदा टेंडर पांगथोकलगा लंबी सेंबा हुबियु हाइना चीफ सेक्रेटरी मणिपुर अमसुंग चीफ इंजीनियर RDNPR गवर्नमेंट ऑफ मणिपुर दा मेमोरेंडम पिसिनख्रे यूनाइटेड सीनियर सिटीजन फोरम 43 फुंगियर केंद्रना पिसिनखिबा मेमोरेंडम अदुदा मणिपुर कंट्रैक्टर्स एसोसिएशन फोरम गा चटमिनबा वेस्टेड कंट्रैक्टर खरगी प्रेशर दगी मरम ओइरगा PMJSY की टेंडर असे वाथोक ओइरगा लागली मसिना मरम ओइरगा चौखत थोरांगी थबक थोरम सिंह पाइखटपदा अयेटपा अथिंगबो ओइहंदुना मतम थिंथनबगी मरम ओइहलकपना मणिपुर की मनुंग हंजिनबा मफमदा लैरिबा मियामना लंबी की चथोक चसिंदा खुदोंग चाहंदबो ओइहले चाही अहुमलोम असी मणिपुरदा इंफ्रास्ट्रक्चरल डेवलपमेंट लेतबना लंबी थोंगी फिबम सिंह नोंग यामना ताखिबा अमदे नेचुरल कैलामिटीज कया यामना सोअनख्रे जिंगी लंबी सिंगना हेना सोअनबा हाइबदु ओइरे मसिदा थबक सिंग लेपलगा लैखिबा तारबदि लंबी सिंग चटपा याबा लंबी ओइरकलरोय मरम असना PMJSY की टेंडर हांगदोकलगा पांगथोकपिरगा थबक सुबा याबगी सेशन मनुंगदा लंबी सेमजिनबियु हाइरि बोरायांबी ग्राम पंचायत की वार्ड नंबर 3 अमदी 4 की ओइबा चौखत थौरांगी मतंगदा खन्ना नैनब मिफम अमा गुम्बी की MLA S प्रेमचंद्र यावना बोरायांबी थोंखा मखाले कायदा पांगथोक्रे थौरमदुदा बोरायांबी ग्राम पंचायत की हानगी प्रधान थियाम रोमेश वांगू तेराखोंग ग्राम पंचायत की हानगी प्रधान पोसंगबम बालेश्वर बोरायांबी ग्राम पंचायत की हानगी मेंबर सिंह अमदी बोरायांबी वार्ड नंबर 4 अमदी 5 की अहलमन इमाई बेलकेयानो सरुयाखी MLA S प्रेमचंद्रना लिसिंग अनि कुनगनी थोइदा मियामना महाकपु थागतुना माइ पाक्तुना सोथरबा कुंबी SC खरदा ओइरबसु मेनखटपा ngamnaba hotnakhi लिसिंग अनि कुनगहुमदोगी मे अहुमदगी थोअनिंगदबा इरांग अदुना ngasidi asuki matik awaba ama pidaba nate phana awaba leiduna so sotharaba SC menkhatpa ngamnaba kana honare Borayangbi Government Upper Primary School asi high school gi thakta onkhatnanaba process loirabani kana gumbana political gi khudong chab lauduna miyamda lana haijinba asi topiyu haiki adu haiba process tawgrabasi soidana ekoi mamang sakhiba peer lapingaida koi peer lakhibsuna man moirga ekoi gi lebak thibsa bo hen gi bani adugi mamang da koi school khara lakhalinga gi tholakpada ekoi soidana koi ai gi constituency sigi school mari katang lokhat piu haibada soidana lokhat ni haibga yaba matam dugi education minister na ayaba piraga laigni hai thumjage Board of Secondary Education Manipur na loba high school leaving certificate examination listing ani kunga taruk February kunga humdoi dagi hauragani board ki controller of examination na thokiba notification amagi matungina February kunga humdoi da English subject na examination asi haudopaka loina na March kunga humdoi da mathematics thokpa numita loishingani hairi hausi paugi marathana tembe amatang lominasi Tada! Hindi magkigano. Ano ba tamo? Sige yung se, next time tinacheksin na laksilaga tamo ka ba nine? Dadarang se, juhar habaga ang takidrabo. Asum na, mayam na machalibog na option lugum. Masige yung masibog, asuya nga ko kada batagi. Next time tinangap seli. Next time juhar habaga yung laptop na nabasim ba ni? Zaman technology siya naman na concrete katok na tinaba matanda. Kapamil ang magpihan na hinggal at late. Next time strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Sangai tutorial Kwakatil ki class 10 ki revision course lakliba December 15 dagi class hauseragani class 9 amasung 10 ki foundation course kina lakliba January 5 dagi class hauseragani akupa marol ki damak Sangai tutorial natraga Sangai hostel Kwakatil ningthem kolda lakpiduna akupa marol tanabiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
ब्रेक के मतुंग दा मुकन्ना तराम नौचरी मखाताबा पाउदा दिसंबर तरा नुमित असी लिसिंग मचमापल निफुगनी पांदा मालेम की पुवारी द मुनाई दना लेहौरगदबा मालेम की मियाम की हक कनबा नुमित इंटरनेशनल ह्यूमन राइट्स डे हाइना सापोंखिबा नुमित असे ngасide jahi humbutra ka taruk mapung phare haina korkong ge publicity committee ki cherol aman haire cherol asna makha taraduna lising amachapal nifuga nipan December tarada United Nations Organization UNO ge General Assembly na Universal Declaration of Human Rights chatnare haina lauthoktuna December tara asibu sanagi mayekna iduna thamlambagi puwari ama semki haire साथीरबा मालेमगी अनि सुबलांजा वर्ल्ड वार 2 की मतुंगदा असिगुंबा मियोइबा खुनाइबु नुंगसी हैतना तुमना हातपा अमदे ओरपी नेबीबा कया असि मतुंगदा थोक्तनबा लिसिंग मचमापल निफुगा मंगादा यूनाइटेड नेशंस ऑर्गेनाइजेशन सेमख्रबा मतुंगदा मियोइबा फुरुपु मालेमगी थाकता चप मानाना इकाई खुमनबगी मानब मिटिंगदा लैननबगीदमक्ता मालेमगी लेबाक सिंगना UDHR गी कयात असि सेमिनाखिबने लिसिंग मचमापल निफुगा निपांदा UDHR बो पेरिसता चटनारे हाइना लाउथोकिबा नुमित असिबु ngase मालेमगी फुरुप मियाम अखोइना इंटरनेशनल ह्यूमन राइट्स डे हाइना मालेमगी मियाम पुंबना निंगसिंगदुना थौरम पांगथोकनारे दिसंबर तरा नुमित असिदगी हेन मरुएबा अतोप्पा नुमित अमा मियोइबगी पुवारीदा लैरमखिनी हाइबा थाजदे हाइरे नुमित असिना मियोइबा फुरु खुदिमक खुनाई खुदिमक नतना मियोइबा खुदिमक अकीबा यावदना मनिंग मखा तमना हिंगनबगी थौदांग अदु पीरे UDHR हाइबसी इचम चंबा चेरोल अमनते मसि मालेमदा तंगदु लैताना हिंगबा ngamnanaba amade मालेमगी मियोइबगी हक कनबा ngamnaba लोगी कांगलोन कया सेमनबगी हौरकपमसु ओइरिबनी हाइरे Cherol Cinemaka Taraduna, Hirangoi Tong Mihat, Lising Machamapal Maripu Mari, Operation Bluebird, Lising Machamapal Maripu Taret, Rimski Mihat, Lising Machamapal Marpudra Manga, Malo Mihat, Lising Ani, Amadi Jakuradur Mihat, Lising Ani Kunga Maribu, Ningsing Lakle. UDHR gi lautok warol the yauribasing asi Manipur yauna malem gi nahet pirabu phuruk kaya gi achumba wayal phangnanaba arang balik lamni haire December tarana lakpada anauba thongnana mangjil thaduna ning tamlaba malem gi leibak miyam gi manungda Manipur su tinba ngamnaba hanba leitana lanjang ama Manipur phuruk miyamna changsinba ngamba oirasanu haire Paumai Naga Sidumai Me Pau Matage Platinum Jubilee Celebration Amade Nipusuba Sports Meet Haudokre. Tauramadu the MLA Loshidiko Hanagi MLA Dr. Alexander Pau Amade Mount Everest College ki President Dr. Veo Pauna Chingbamio Singna Sarkyake. Tauramadu the Dr. Alexander Pauna Pau Mata Asi Chaukat Taurang the Sotaduna Lehoribasi Karigino Haiba Tidok Pachangi Haike. Chief guest oina saruk yakiba loshi dikona lakadoriba chahi kungamanga asigi manungda lamdam asidagi IS IPS MPS MCS amadi IPL amadi ISL da sanab ngamba mioi kaya puthoktuna lamdam asi chawkhatnana khonamina shi haiki International Human Rights Day numit ashina lakpada Manipur Human Rights Commission ki hanagi member NG Nongyai na yepa pauzil piri UN ki General Assembly lising amaga chamapal marbudra humdoi gi warep na mioi bagi hak kannana ba malem gi lebak singda National Human Rights Institution linkhat na ba hairak pagi Hairakpadage Protection of Human Rights Act lising machamapal marbudra humdoi India Makada National Human Rights Commission Sam Kray All Manipur Students Union Amasung Manipur Government ka Kakwa Netaji lising machamapal marbudra taruk amadi angtha sanamacha lising machamapal marbudra nipan laikidaba amasung mangkibaga mari lainaba yana warol amana Protection of Human Rights Act lising machamapal marbudra humdoigi makha Manipur Human Rights Commission semduna lising machamapal marbudra nipandagi thabak hauke Miyoibagi hak kannaba commission gi award apal laihandaba amadi May 2022 Dagi hausi power thokliba Manipur gi crisis kokhan bagi thaudang lohansi mioi bagi hak kanba aikoi khudima ki thaudang lei maram asina state asida mioi bagi hak kannana ba aikoina nauhona na numit asida warep nasi haina su apil tawri
ngasi phamkiba amiki advisor executive amadi invited members singi mifam amana lagliba class 10 amasung 12 exam singi yenglaga February amadagi amiki oina isai thoram sing exam loidriba phabu leplagani hairi sumang lampak lekai ki community hall amadi outdoor sing pumnamakta hairiba matam asigi manungda isai pangthoklaroi adumapu auditorium soundproof oiba room singdadi isai pangthokpagi ayaba laigani hairi Jingpu Road Hairaga Sukhangnariba Ishok Malom Taba Lambi Maruena Waheng Kuman Kaiteldagi Lema Popam PSC Paubugi Lambi Asi Manipur Lengak Namatang Sangna Sembi Dana Lakribasi Mari Lenaba Sinanga Sidagi Numit Mangani Paubugi Manung the Sembi Drabadi Lema Popam Amadi Kunpamgi Miamna Angamba Sel Kainaraga Lambi Semba Horagani Hairi ngasi lema pokpa mamadi kunpamgi club organization amadi maira paibilu kayagi miyamna lema pokpam kaithelda miyamgi oiba mifam ama pangthoktuna lawkiba warep kamari leina haikibani saruk yakibi maibam sarda kobi maira paibilu ki member amana makatana matam sangna lenga ki maikaidagi lambi asibu sembira kadra haiduna ngaiduna leirakibani ngasidagi tharaga numit mangani phawbugi manungda manipur lengak amadi mari leina ba department na sembida tarabadi yumthongi angamba sel khainaraga lambi asi shamjilagani haiki ngasiga thana ide 13 14 sipauda kaigumba government gi mekai dagi oheng kuman dagi na aikhogi leipopam awang PIC fausida kaigumba yengsin biraktra bataragadi ngasi dagi na mi mangani phobugi matung sidagi di aikoi leimopopam kumfamda leibiriba maira paibi leibiriba club yamse punsilaga yumthong khoigi lising manga taramung leijai masidagi aikoi angam ba paisa donation tawjaraga aikoi lambi aikhogi leimopopam awang dagi na oheng kuman phobagi aikhogi lambi se aikoi semjarani United Development Committee ki President Oinam Ibotombana numit mangani phawbadi lambi asi semnabagi matam thare masigi manungda sembiraktrabadi yamna wana sura nomlaka hingliba khungang asigi miyamna chara namata oiraba susaraga angamba sel khainaduna lambi asi semjilagani haiki Pajar miyangi su lifeline oriba lambi se palibas lenga kasin matam sana sembi drabanina lepo khumumda leiba United Development Committee lepo khumkham amadi lamdam se leirba lepo khumumda leirba nisaban imaiben maira paibi imaiben amadi club organization na lepo khumumda leirba yumthong sinding angam ba contribution torga lambi si semnaba haujaragani Matik Chadaba RR Sudaba Panchabati Added High School Sandangkhongi Headmaster in charge Athubada Loktoktuna Matik Chaba School Asigi Headmaster Hapkadabani Haina Sandangkhongi Miyamna demand tawre Wafam Asingasi Kumbi SC ki Wangu Sandangkhongda Leiba Ibudo Wangbrel Community Hall da Sandangkhongi Lekai Mari ki club ki thaupuba sing amadi maira paibi sing yauna pangthokiba mifam amada Pradhan A. Priyo Kumarna ZEO Bisnupur Zone 4B gi makhada leiriba Added School asigi Housing Headmaster in charge oiriba Muhammad Abdullah Khan gi mahutta quality oiba RR Suba Oja amabu School asigi Headmaster oina mari lenaba Education Department ki makok thongba singna athubada meeting changbiduna thabakta onthokpiu School ama phagat ansi hairagadi magul leiba SMC gi achauba thodang lei haibasi School asigi Headmaster in charge Muhammad Abdullah Khan na khangadabane Ozadi Oja oina adumak lebiu School phagat hanba haibasi Lekai Marina changsilakliba asida cooperation PBU haiki School development haibasidi school je phagalangi hai Added school je phagalangi haiba taragadi school management committee na achoba daita logodobani Oja committee gi thabak se tokthokpiyo masi tawbigano masi yam laibak thibani school da family politics tawgano school je institute yam clean loina school je thamje tangai phadana committee magi secretary chairman haibase tangai phadana koi well qualified oibasing yam daka oy janglen saru oigodoba committee dugi yege na yumbi obi thabak se khata na madu chanai haibe wakhalon thadokpiro Ipaipo haktaktagi leiraklaba imai bema lai khulembi lamdeng khunaugi lai ikaupam
Thumkhong Pukrigi Khaslen Lambida Kanagumba Amatana Ayat Pa Apanba Pibirakanu Haina Ima Ibema Lai Kulembi Kubam Sengot Paluki Secretary Thingujam Ibosanana Pongdorakli Ima Ibema Lai Kulembi Kubam Sengot Paluki Executive Member Sing Yaw Nangasi Press Club Tapang Thokpa Paugi Mipamda Secretary Thingujam Ibosanana Lising Anida Manipur Government Ki Town Planning Roishangna Lamdengda Solid Waste Management Plan Sanaba Patadar Mari Dagi Lay Kibalam Amade Kulgi Ayaba Yaurga Siznakiba Khaslen Gi Lamsing Plan Asiki Contract Loiduna Makatana Lamdeng Kunoda Paikat Kani Tauramba Thorang Adu Lep Kibadagi Manipur Lenga Ki Planning and Development Authority PDN Kwai Nagamapal the Leba Lanai Organization for Improvement of Social Environment Yon Toklamba Matamda Khaslen Dag number 347 Amasung 351 Ase Khaslen Oina Adumak Tamlam Ke Hauzik Su Khaslen Oina Adumak Lady Subdivisional Officer Lamsangi Order Matung Ina Dag number 135 by 347 Ge Ekar 1.6 Pak Chauba Amade Dag number 145 by 351 gi ekar 1.70 pak chawba saruk amade Dag number 147 by 352 gi 0.40 pak chawba lamgi saruk sing ase lamdeng khuno khulgi oina state land ni haina mayek sengna leiba maramna hairiba lam ase lamdeng khuno miyam gi ne maram aduna ipai pu haktak tagi leраклaba imalai khurem bigi lai ikopam thumkong pukri Dag number 147 by 352 gi 0.40 ki Khaslen gi lambigi mafam ase kanagumba amatana ayat apan pibiganu amade hiram asida lamdam asigi achumba pamba ichil inausing amasung Manipur government ki mari leina balosing nasu ahen bamiteng changbiu haiki aduna sigi kakhra matungda hojik se posida thongong pukhi haina amaleyebako adugi thongong pukhi si ipai pu haktak tagi lai haktak tagi aidi akoi gi lai gi mai bi malai claim gi kubam gi akoi gi sideida akoi gi pukhi dagi iko tawba papa lakba haitare haina dagi adumai tongna lakba sida posi government gi mai gi da akoi gi posi tang mateng pangbi haitare akoi gi malai claim mi kuno gi mai gi dagi haitare ko Indus Towers Limited की CSR initiative की manung chana Indus Towers scholarship program lisingani kungamanga kungatar की makada Spastic Society of Manipur and Shishu Sarothina award lanthokpa amasung induction program pangthokre Tapokpi Bajar Langthabal Kunja Naran Konjen Kanchipurda leba Spastic Society of Manipur की conference hall the pangthokpa mana lanthokpa aduda India की oina khangat pada mahiroi chamagamari yaurki bane Madugi manungdagi haksangi phibam mimanadraba mahiroi taragani thoi pupukning thogatki thorum adugi manung chana pangthokpa induction session da scholarship asigi matangda khangenki thorum aduda state commissioner for person with disabilities government of Manipur Waikom Birahari program manager Indus Tower Scholarship Program Saurabh Chakrabarti amadi Secretary Spastic Society of Manipur Laisram Tokendra Rikina thorongi athoiba mithung sing oiki Population Education for School Students of Government School Haiba Thingi Makada State Level Role Play and Folk Dance Competition Bangtokre SCRT Government of Manipur ki Population Education Cell na Sinduna SCRT Multipurpose Hold the Bangtokiba State Level Role Play and Folk Dance Competition Haudokpagi Thorum Aduda Director SCRT Eromel Joint Director SCRT KH Ashok Kumar State Coordinator NPEP PE Cell SCRT and Jibantana Athoiba Mithung Sing Oina Sarukyake State Level Role Play and Folk Dance Competition Adugi Role Play Competition da Prazai Higher Secondary School Lamsangna Hanba Student Ideal High School Akampatna Anishubatake Aduga Folk Dance Competition dana Kasturba Gandhi Balika Vidyalaya Androna Hanba Lomding Higher Secondary School Thaubalna Anishuba Loinana Kumbi Santhong Upper Primary School Kumbi Amadi Langmaidong Higher Secondary School Langmaidong Anina Puna Ahum Suba Takre Hari
सही असगी दिसंबर 12 13 फाउबा कर्नाटका के घरता पांथोकदबा 19 सुबा ऑल इंडिया पंचायत कॉन्फ्रेंस सरुक यारुनबा मियोय 13 साबा ऑल मणिपुर पंचायत परिषद एडमिनिस्ट्रेटिव कमिटी की कांगबू अमंग से इम्फाल थादोख्रे ऑल मणिपुर पंचायत परिषद एडमिनिस्ट्रेटिव कमिटी की प्रेसिडेंट पी डिसेंबरना कॉन्फ्रेंस असिदा तोंगान तोंगानबा पंचायत की एक्टिविटी सिंह खन्ना नैनगनी लोइनाना प्राइम मिनिस्टर की खुंगंग चौखतना इंडिया चौखटपे यारोय हाइबगी वाखलोन अदु मपुंग फानबा मणिपुर की खुंगंग सिंगदा डेवलपमेंट वर्क सिंग मपुंग फाननबा अमदे जॉब कार्ड सिंग एम्प्लॉयमेंट हैंगट हंदुना खुशुमन हेना फंगहनबगी पांदमदा मणिपुर स्टेट की महुत सिलगा चटपा खोंगचटनी हाइखे फाइन आर्ट्स ग्राफिक मणिपुर स्टेट कला एकेडमी अवार्ड लिसिंग अनि कुनगमरी फंगलक्लबा सुंदरजित वाहेंगबम अमसुंग राधा प्यारी वाहेंगबम की मचानुपा गणजित वाहेंगबमबो हराव तयामना ओपगी थौरम तखेलंबम लैकाई यूथ क्लब इम्फाल न सिंदुना क्लब असि की संगनेंदा पांगथोख्रे थौरम अदुदा फिशरी डिपार्टमेंट के डायरेक्टर टी फुलेन अमदे लमजा तोंबना मरुएबा प्रिजाइडियम मेंबर सिंग ओइना सरुक याखिबगा लोइनाना लैकाई की अहलमन अमदे मियोय कयाना सरुक याखे अवार्डी घनजित वाहेंगबमना महाकनि येखिबा लाई खुदिमक नुंगी वाहन थोक पुबा ngaktani मियोयबगी पुंसीदा सोइदना थोकलगदबा थौदोक अमदा युमफम ओइबा महाकनि येकचबा द लास्ट राइट नि फोंदोखि मणिपुर स्टेट लीगल सर्विसेज अथॉरिटी की मीटिंग मखादा डिस्ट्रिक्ट लीगल सर्विसेज अथॉरिटी थौबाल न सिंधुना खांगापोक तलेबा डिस्ट्रिक्ट एंड सेशंस कोर्ट कॉम्प्लेक्स थौबाल की कॉन्फ्रेंस हॉल दा थौबाल अमदी कक्चिंग डिस्ट्रिक्ट की मनुंग चन्न लेबा पुलिस ऑफिसर्स एडिशनल पब्लिक प्रोसिक्यूटर्स सिंगी ओइबा नोमी की ओइबा सेंसिटाइजेशन कम इंटरेक्शन प्रोग्राम ऑन अरेस्ट एंड सीजर इन लाइट ऑफ द रिसेंट सुप्रीम कोर्ट जजमेंट पांगथोख्रे तोंगान तोंगान बखंग हैरबा मियोय कयाना सरुक यादुना पांगथोकिबा अवेयरनेस प्रोग्राम अदुदा अरेस्ट एंड सीजर की मतंगदा अखंग अहिसिंगना वांगांखे पांगथोकिबा सेंसिटाइजेशन कम इंटरेक्शन प्रोग्राम अदुदा पुनमियोय हुंफुरोमना सरुक याखे मणिपुर ट्राइबल डेवलपमेंट कॉर्पोरेशन की चेयरमैन विवेक कुमार दिवांगना ई बिलिंग सिस्टम लॉन्च तौख्रे थौरमतुदा एमटीडीसी की मैनेजिंग डायरेक्टर लकिशन ngam sakasung एमटीडीसी चीफ इंजीनियर अथोपम दोलेंद्रो याउना ऑफिशियल कयाना सरुग्याखे नौला लॉन्च तौरबा ई बिलिंग सिस्टम ना मियामदा कानबा कया पीरगनी हाइखि इम्फाल वेस्ट डिस्ट्रिक्ट के मनुंग दलेबा लाइरेन सजिकता लाइरेन काबी कदांगबन जेपी की वार्ड मेंबर सीएच उपेंद्रोगा एजीसी मणिपुर स्टेट का खुशम नदुना एलपीजी गैस की कंज्यूमर सिंगदा जाक्थोंग गैस असि मतौ करम सिजनगदगे अमदे खुदोंग थीबदगी मतौ करमना चक्सिन थौरांग लौखटगदगे हाइबगी मतंगदा मास अवेयरनेस कम ट्रेनिंग प्रोग्राम अमा इबुदौ कौब्रु लंपाक लाइरेन सजिकता पांगथोख्रे एजीसी मणिपुर स्टेट की मैनेजर एस जॉय प्रकाशना अखोइना चाक थोंगनबा एलपीजी गैस असि सिजनबा मतमदा अखोइना खंगदबदगी सोइबदगी खुदोंग थीबा थौदोक कया तोइना थोकलिबने अखोइना करी करी तौबा याबगे हाइबदु मियामदा खंगननबा मास अवेयरनेस कम ट्रेनिंग प्रोग्राम असि पांगथोकपनि हाइखि हौजिक सानबगी पाव अखोइगी सीनियर स्पोर्ट्स जर्नलिस्ट बोयनी थौजमदगी लौबिसी जूनियर गर्ल्स नेशनल फुटबॉल चैंपियनशिप की तरानिथोई रग चैंपियन ओइदुना लेमजनिंगाई ओरेबा चैंपियन ट्रॉफी पुदुना ngasi मणिपुर की सानरोय मदी ऑफिशियल सिंह इम्फाल की बीर टिकेंद्रजित इंटरनेशनल एयरपोर्ट थोरकपदा ऑल मणिपुर फुटबॉल एसोसिएशन की मसक नायरब ऑफिशियल सिंह याउना सानरोय सिंह की इमुंग मनुंगी मसिंग यामनब मियामना हराव तयाम ओक्तुना पुनिंग थगटखरे मणिपुर की सानरोय तरेती इंडिया की गेम की दमक लेहोरे ओपगी थोरम मदुदा ऑल मणिपुर फुटबॉल एसोसिएशन की सेक्रेटरी एल ज्योति मोइरोय एसोसिएशन असिगी टेक्निकल चेयरमैन थांगजम इबोतोम्बी असिस्टेंट जनरल सेक्रेटरी एम दिजाने खान एग्जीक्यूटिव मेंबर थांगजम ओजिनमदी कैलानी सु सरुक याखी ऑल इंडिया फुटबॉल फेडरेशन की मेंग मखादा था सिगी तांग तरेट फाउबा आंध्र प्रदेश की अनंतपुर दा स्टेट 13 ग्रुप मरी थोंगना खदुतुना पांगथोकिबा डॉक्टर तालिम मरेन आउ जूनियर गर्ल्स नेशनल फुटबॉल चैंपियनशिप की अरोइबा मैच दा मणिपुर ना वेस्ट बंगाल बु गोल मापल सिनोदा माइथीबा पिरमलगा लेमजनिंगाई ओरबा ट्रॉफी असि पुरखिबने
पांथोखिबा चेम्पियनशिप असिदा सगोलसेम असाना टीम मैनेजर थोंग्राम खुंजंगांबी सनुना टीम कोच सुरजित नावरेमना एसिस्टेंट कोच अमदी लांगोंजम प्रिंकी लताना फिजिओइना सरुक याखी सानरोई सिंह अमदी ऑफिशियल सिंह पुनिंग थवटपगी थौरम मदुदा सरुक याखिबा ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी अल ज्योति मोइरोइना मणिपुर की सानरोई अमदी ऑफिशियल सिंह बु थागत फोंदोलदुना स्टेट असिगी नुपी फुटबॉलर सिंहना इंडिया की फुटबॉल द पीरिबा कंट्रीब्यूशन सिंह मतंगदा फोंदोखिबदा नेशनल जूनियर चैंपियनशिप से 2001 दगी होरकने अहम होरकपा चाहिददि अखोई रनर्स अप ताई ग्वाना चैंपियन ने 2020 देना 22 भाव कोविड न तौदे तरागा तरुक सुरे हनकिसिगा तरातुक सिदा अखोई 23 चैंपियन ने अनि मना रनर्स अप ने अनि मना सेमीफाइनलिस्ट लेहोबने हनकी चाहिदगी दे डॉक्टर टी आओ अन ऑनथोए सि टायर 1 टायर 2 लाखने सीनियर अमसुंग जूनियर गर्ल सिदे अखोई आयाम बॉय खोना डोमिनेट तवे 98% बॉय खोना चैंपियन ओय हेबी आय नेशनल चैंपियनशिप मंगा पांगथोकपदा चैंपियन अहुम रनर्स अप अमना सेमीफाइनलिस्ट जॉइंट थर्ड टाई चाही अनि सुरे इंडिया की द बेस्ट एसोसिएशन ना चैंपियनशिप मयाम नेशनल मयाम लोबगे हनकसु अदुम मसाना तारनी हुजिक वाले बसे संतोष ट्रॉफी ने संतोष ट्रॉफी जे कोई अगरतला दे अखोगी जोनेल सीट ताई अखोगी अहोबा नुमिसे तारीख तरागा मंगा दा त्रिपुरा ताई संतोष ट्रॉफी सु अकनबा ट्रेनिंग पीदना अखोई संतोष ट्रॉफी से अमतंग लौनबा ना याम कना होनरी लेबर प्रजाना हुजिक मणिपुर की लेरिबा सिचुएशन सिदा अफाना नोम कांदना टूर्नामेंट सु अदुम तौरगा प्रिपरेशन तौरगा टीम गा था खोतना अमम तौरगा चैंपियन ओरबसे मणिपुर प्रजा के स्टेक होल्डर मयाम स्पोर्ट्स नुसिबिबा मयाम के मतेंग नने निंगन नबो लेतना अदुम होनगिने मणिपुर प्रजा सु अफादा मतेंग पांगबिउ हाइना हाइजरे टीम कोच थोंग्राम खुंजंगान बिसनु अमदी टीम मैनेजर संगोलसेम असाना चैंपियनशिप असिदा मणिपुर की सानरोई सिंह पीखिबा परफॉर्मेंस सिंगी मतंगदा फोंदोखिबदा आइगी बि खुंजंगान बि थोंग्राम आई मणिपुर की अदर 17 टीम जी की हेड कोच होइना ससाबने अदर की सानरिबा टीम असिगी परफॉर्मेंस अखोइना तेलबा मतम जिदको आंगांग सिंजी याम थवा याउना अयुक्तगी टाइमिंग पुंग 3 ते प्रैक्टिस होजरगसु याम थवा याउना लाखबजे सिमा तंगदी यामना पेले अदो आंगांग सिंगी डिसिप्लिन असिना ने गसी सियोना सक्सेस होइबा गामिजे अहमद ऑल मणिपुर फुटबॉल एसोसिएशन बु याम थागली मखोइगी मतेंग मखोइगी मियेंग मखादा ngasi अखोइना नुपी मचाउसी मफम कयादगी मफम दगी लौरगा पुलप पुंजनजरगा मोइबु अंगंबा खै ओजासिंगी लमजिंग मखादा कमाइना तौगनी हाइबगी पौताक मयाम अमगा लोइना ngasi खोइना माइ पागा पुरकपसि यामना नुंगाइबा नुमित अमनी हाइजनिंगी सुमाइना तौदना अखोइबु माइ पाकना लाकपसिदा मयाम अमना पेरेंट्स मयाम अमा मणिपुर की प्रजा मयाम अमना ngasi अखोइबु ओकपिरगा या पुनिंग थौगत पिबसे चटकदव मतम हाइदे अखोइना कैगुंबा अमा थबा अमा खोंग थांतो चटकदव मतमदसु असिगुंबा पुनमकी मंगोन पिबसे मतमदुदसु दुम तौबियो हाइना प्लेयर सिंगी पुनिंग थौगतनबा अदुदुना हेना मरु ओइब्रा हेना खंजै असिंग मतंगदा थमजगे हेना तौरकपसु ओइगे हेना माइ पाकपसु तौबा ngambojage थैंक यू अहुम सुबा प्रीमियर लीग की ngasi sanakhiba match singda Shanghai Heroes angtha amadi Sagolwal United mai pakre Shaikh Babu Macha Memorial Trust ni sponsor toraga All Manipur Football Association gi meng makhada mamang tha gi October tang manga dagi team tara manga na saruk yaduna Sai Tangel gi artificial top ground sanaba hokiba ahum suba Premier League ki ngasi SSC sekta ground sanakiba ahanba match ta Shanghai Heroes angthana amopa moirangbu gol ani amada maitiba pikibane Shanghai Heroes angtha gi mai pakbi gol ani adu Tiam Robertson na match ki kuntra subamadi Sagol Sel Silngambana match ki humputrom doi suba minita asanki match asida maiti khiba amopa moirangi amatangarba gol aduna konjengbam Newton na match ki yankai taret suba minita asanki ani suba match ki sanakibada Sagolwal United na Imphal Youth Football Club pu gol taruk sinoda maitiba pikre Sagolwal United ki mai pakbi gol singadu Themsui RS na match ki umphumanga subamadi Madphu tara suba minute gol ani sanki atopa gol mari aduna Riung R Simare na match ki tara mari suba Ganingam Malamai na match ki kunthani pan suba madi Hawaibam Sudas na match ki yankini pan suba minute sanki
Tarasuba MNCA Plate Cricket Tournament ki ngasi sanakhiba match singda SDC Laipong Khuno amadi PSC Khuyathong mai pakre Manipur Cricket Association MNCA gi meng makhada mamang tha gi tang kuntarete gi team taratare na grubani thongna khaidutuna Moijing Public Ground Thawal amadi Lairinjam Public Ground sathariba Tarasuba MNCA Plate Cricket Tournament ki ngasi Lairinjam Public Ground sanakhiba match da SDC Laipong Khuno na YUCC Kwakaithel Moirang Purenbu ran tarada maitiba pikibane match asida SDC Laipong Khunong na tos ngamduna ahanba betting tokibada over kunithoi ga ball ahumda wicket loina turaga ran chamga sumna ama lauki masigi paukhumda anisuba betting tokiba YUCC Kwakaithel Moirang Purelna over kunmanga da wicket loina turaga ran marfutara mathoi khak lauduna match asi maiti khibane match asida SDC Laipong Khunong gi sanaroi N Rajibna over taret wicket mari lauduna man of the match ta khi Moijing Public Ground Thawal da sanakhiba match na PSC Khuyathong na Sagolbal United pu ran chamga taratreta maitiba pikhi match asida PSC Khuyathong na tos ngamduna ahanba betting tokibada over kuntra manga da wicket nipan turaga ran chani kuntra manga lauki masigi paukhumda anisuba betting tokiba Sagolbal United na over kulhumdoi ga ball marida wicket loina turaga ran chamga taranipan khak lauduna match asi maiti khibane match asida PSC Khuyathongi sanaroi hijam bodana ball humputra mathoida ran chama lauduna man of the match ta khi Taranipan Suba Manipur State ki ngachi sanakhiba match da Eastern Sporting Union Wangkhaina 11 Star Sporting Union akampat pu maiti papi krai All Manipur Football Association gi meng makhada tha sigi tang taretegi tim kunmari na group ahum thongna khairutuna lamlong thongkong da leiba artificial top ground da sathariba Taranipan Suba Manipur State ki ngachi sanakhiba ahanba match da Eastern Sporting Union Wangkhaina 11 Star Sporting Union akampat pu gol ani sinoda maiti papi khone Eastern Sporting Union Wangkhai gi mai pakipi gol ani adu naurem ka bana match ki kuntaruk suba madi marfu suba minita sankhi ani suba match ki sanakibada Milan Football Academy amadi Draw kwa Kaithel gol amabam chanaduna draw satkrai Milan Football Academy gi gol adu loitongbam nibas na match ki kunthrom ni subamadi Draw kwa Kaithel gi gol aduna ngasepam bonisan na match ki apimatam gi hapa minute amada sankhi Anisuba DJR mentioned the Women's Polo Championship ki ngachi sanakhiba match singda Paradise Polo Club amadi Loyal Polo Club mai pakre Director General of Assam Rifles ni sponsor tauraga All Manipur Polo Association sinduna tha sigi tang manga dagi nupa gi team kunthrom doemadi nupi gi team manga punna team kunthani pan saruk yaduna Imphal gi mapal kangjebong polo ground chathariba Anisuba DJR mentioned Women's Polo Championship ki ngachi sanakhiba nupa gi ahanba match sa Black Wash Polo Club Babuparana Mayingphan Polo Club pu panjal tarmapan ahumda maitiba pikhi Anisuba match ki sanakibada Paradise Polo Club na KNMM Riding School Team B Singjamaibu panjal manga anida madi ahum suba match ki sanakibada Loyal Polo Club na Lining Thau Khori Phaba Polo Club pu panjal nipal amada maitiba pikhi Kunithoi Suba Manipur Veteran Cricket Tournament ki ngachi sanakhiba match sa Napsa Khai Imphal na YUCC Kwakaithel Moirang Purel bu maiti pikre match asida YUCC Kwakaithel Moirang Purel na tos ngamduna ahanba betting tokibada apibu over kunthra da wicket ahum turaga ran chama khumputra taruk lauki masigi paukhumda anisuba betting tokiba Napsa Khai Imphal na over kunipan ga ball amada wicket tarekhak turaga apibu target adu yauduna match asi mai pakhibane match asida Napsa Khai Imphal gi sanaroi Rishi Kantana dan humpumathoi lauduna man of the match ta khi All India Football Federation gi meng makhada mamang tha gi tang kunmapan degi Group Z da team tarung saruk yaduna chathariba sahi 35 makha gi Elite League Zone and Round gi Classic Football Academy gi ahum suba match waina Loitang Football Arena da Sangai Football Academy ang thaga sanakhiba match da Classic Football Academy Singmairong na gol ahum sinoda maitiba pikhi Classic Football Academy Singmairong gi mai pakibgi gol singadu Khetmayum Langman bana match ki kunmapan suba madi kunthrom
तराउंदई सुबह मिनिट गोल अनि सनखी अतोप गोल अदुना महाराबम रोशन मैच की मरफू मरी सुबह मिनिट सनखी क्लासिक फुटबॉल अकादमी सिंगमिरोंगी मथंगी मरी सुबह मैच था सिगी तांग तरामंगादा तैदा फुटबॉल ग्राउंड तबुलदा TYDA तैदा तबुलगा सानारगने सेंट एंथोनी स्कूल ग्राउंड संगाफम सानखिबा मैचना TYDA तैदा तबुलना इलाइट फुटबॉल अकादमी बु गोल मरी सिनोदा माइटिबा पीखी TYDA तैदा तबुलगी माइ पाकबी गोल सिंगदु निंगथौजम जैक्सन ना मैच की यांखई सुबमदी यांखई मापन सुब मिनिट गोल अनि सनखी अतोपा गोल अनि अदुना वाहेंगबम एलेक्स ना मैच की कुनमापन सुब मिनिट मदी मांगते स्टेबिन कोम ना मैच की निफुमंगा सुब मिनिट सनखी Tagachiri boyai hauji sanabagi makataba pauda Eco Bisnupur Thiam Lekai Nasinba Second Bisnupur Premier League 2025 ke ngasi humni chanba numit ke ahanba match ta Eco B amadi KYCA khoijuman anina sanake ahanba betting pai kiba KYCA khoijuman na apiba over taraga mangada wicket taruk turaga apunba run chani taraga ni thoi loke ani shuba betting taukiba Eco B na over taraga humdoida wicket loina turaga run yankai ga ni thoi लौदुना रन चामग हुंफुदा माइथिकी मैच असिदा KYCA खोजुमानगी मोचाना मैन ऑफ द मैच ताकी अनिशुब नुंगथिलगी मैच ता KYCA खोजुमान अमदे YAC BPR 7 छानके अहानबा बैटिंग पाकिबा KYCA खोजुमाना अपीबा ओवर तराग मंगादा विकेट मापन तुरगा रन चामग यांखै हुंदोय लौखे अनिशुब बैटिंग पाकिबा YAC BPR 7 ना ओवर तराग मंगादा विकेट मापन तुरगा रन हुंबुद्रा तरेट लौदुना रन मरबुत्रा तरुक्ता माइथिके अनिशुब मैच की मैन ऑफ द मैच ना KYCA खोजुमानगे मोहन न ताखे थौबाल इमागी प्रेसिडेंट सापम ओंबी बिमोलाना इखंग खंगौदना लेखिदबदा लुप कयाना अवाब फोंदोरखरे खोंजोम सापम ममंग लेकाइदगी सापम सामो सिंह सामो सिंगी लोइना बी इमा सापम ओंबी बिमोला देवी थौबाल डिस्ट्रिक्ट यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन थौबाल इमा की प्रेसिडेंट ओइरंबना इखंग खंगौदना लेखिदबदा संगाइप्रोता लेबा इपोंगी ऑफिसता इपोंगी वाइस प्रेसिडेंट के चंद्रमणि अमदी MPCM की प्रेसिडेंट हाजी अरफत अनीना मयाई तांगबल लौतुना इपोम MPCM पलेम अनौब सेमिलोन येमकाल अमदी WMO हाइरिबा लुप तरुकी थोंगमिसिंगना पुन्ना अवाबा फोंदोकपगी मिफम पांगथोखरे हाइरे थौबाल इमा की प्रेसिडेंट सापम बिमोलाना लेखिदबदा ऑल मणिपुर स्टूडेंट्स यूनियन एमसुनसु अवाब फोंदोरखरे यूनियन की इंफॉर्मेशन एंड पब्लिसिटी सेक्रेटरी सर्टो रेजनियर कॉमगे चेरोल अमदा मसागी चाही हुंबुटा तरुक सुख्रबी इमा सिना हिंगलिंगैदा खुनाई असिगी याइफनबा मरओइना थौबाल माइकैरोंगी मियामगी तोंगान तोंगानबा थौगाई कया पुबिरमे महांगना लेखिदबा असिदा मेंशनबा ngamlaroidaba awatba ama lehoragane imagi thawaina mapugi lekolda ingna chingna leba oirasanu imung manungi awabadasu mahairoi lup asina saruk yari hairi hojilo silakpada maroiba pau amukana pijari Manipur da won ba chawkat pakunai ama purakpada NPP na achouba thodang loba ngamgani haibagi thajabale haina NPP ki vice president Irengbam Hemochandra na haikre Civil service exam thana ba sem sarbe singi state government amasung LS Impal na super IS jani da scholarship coaching ge khudong chaba piragani hairi ing tapanungsi chanana leminana bahonabada CSO singam sung political party khudingmanga thodang lomina si haina UPF ki president Rupachandra na phongdokre amade PWD ra paikhatpa sangsakta ki technopal taba lambi ge package fee ge widening and improvement ki bidding process ministry na kathatkre hairi Nyasi gawin na di ISTV na pijab pao matang sa lojare niyang tabi di basing bamukana.